European Cup 2025 ta India ki Ahanba gold medal Manipur ki IMPHAL West District ki manung CHANNA LEIBA MAYANG IMPHAL dagi JUDOKA Linthoinganbi CHANAMBAM na Louba Ngamkhre Linthoinganbi na final match ta KG humpu humdoi category da Portland gi sanaroi ama maithiba piduna gold medal phangba ngamkhibani mahak Sahajebo da pangthokiba kumjali singaniga kunithoi gi world championship ta KG 53 ta world title louba ngamkhibani malem gi tungan laiba 53 gi lakpa sanaroi chatukatara nipan romna sangdamnariba Berlin Junior European Cup 2025 ta Linthoinganbi CHANAMBAM na India gi ahanba gold medal lawkiba duna puari da anoba lamai ama kanba ngamkhre panbayai Linthoinganbi CHANAMBAM hanba leitana honarakiba sanaroi amani mahak masana sida chahi ni pandagi hoduna Surjit gi miyeng makhada sanaraki amadi kumjal lising aniga 13 tagi hauzik phauba IIS ki makhada judo sanaraki ba sanaroi amani hairi